diabetes ko loina na hingliba sing tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit mangani gi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha amagi manungda normal oi bangamle fatty liver oi basu tha amagi manungda fagat han bangamle pumnamak natural oi ba hidak makhalna layang jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank. From the good afternoon, ELITETV ki test of cartoon ki mahau meng tawi rusing bahana taramok seri meruin ngasi imphal phonga pause singki cartoon singda cartoonist sina kari haining liba kari phongdong liba kari wakal khalang liba habdo myam da sadonga tamjage ahan de lokus jage sangai express ki onthok panida haista onthok panida haiba cartoon si jingbiu yamna wahan thok leiba cartoon ni seda khoi gi lekang thong hai ta de khoi leiba khoi gi overbridge se si mathak sida khoi auto sin ngai ta cha laga ma cha leibani made matan de ulak pasin neba laga halaga lan ga do moi mamai lebam si sa changa ani kangla param de laga thodare ni mayai sa bukchi sa long leibani ana gari atop lai lak thega yeng daba ada adu matang du da sagi cartoonist na khut tharak pai tare ada police ki traffic police na haibani hai lekang thong matak sin na khoi mayam gi jagoi rasta phom la ha ana yei tha bani body si da auto gi ada amas na khume sir matung manau to jaroi koina chatba tandana tawbne koina chalaga khoi Randho Lako, other than Miami, Yang, like Chessy Man, Tangani, and a slice of so quickly, issue Masamsa, the Gi, Lekang Tongi, could tell a galay, but the port hole may have a labany same and have the same day, so I can get high direct with the soup port hole labany, yacht kato obany, came the same day, the Sonakan Zoo, Ripple some beside the zoo, Pra conclude conclude, can the Tabagari, Dadum, Nungdang, Udadum, the king, the Kutler, Tom Jelagadum, by the top, so you all will pay. But they from the Daji, same Sabidana lady was, they so cartoonish in the Yam na quick haitare, Mokuki Wakolo, the Sanga, and a society, Kari, Mami Sinchi, Adum Purakna Bohonava, Adumba, one to labor cartoony, Adoni Hazik, the Kangtong Mata, who originally tax the Yimbu Amatamda, Katanga Hanga di Sa on labor auto diversity, and Mochu, who are setting the Haitare, and Mamai Labado, and the Gitsa like a labor, so I'm going to car the later Lapo, leaning the Haitare, so me I'm telling somebody with that. Domlay haina basu lebani labi asamba thiring da guru shiban nang de na khoi hana chaki ba labi do phaba asamba do tawdana amadong lan khang de da hang toring da khoi haina basu bai yamna phajaba khoi gi poro pok tak su lebani haina ba wahi se ana swais da ne da na phang jengchen ba ma mathau tai haidana ai thamjage mathang da lei sina khoi sana lei baki loire da na haibaduni Loire Dana Sida Koi Yang View, Kabat Toroga, who Manka Sida Ngak Pamagawari Sanabaki Sene, Sanavasida Hagada, Amadhari, Manipur si Singapore Malane Dai, Kedokra Zanon, Hangakpa, at the mother almost the Kume. Era Mang the Ubakarang Badubuna, a Koying Hanga Kinding Pahai Tareko, Madugi Pot to the Nambagi Mong the Ubu to near the Nasida, Yamnalani Kolani Nakogi, Adopa Foreign Gilam de Chalrakanda, or consider change the Malakan, I should toning ba, Adu Lingen Manner told the other Hajusnikari, Atamagari, Toraga Yang View, Angang Sings the Civic Sense and Bide, SUB Tony, the Giton Antoine Bamayama Tony, Atapodo Tarani, Chips to Tarani, Makudu Lantarani Pat, Tonau, Madonna Ming on the Pan, but Yaure at the Gitin Sitorokani. Mahi Otorokani, Churuk Matikan Taragani, so may I see Yaw Manipur civic science size. And Angang Sing to the Jum the Gitambiba, School Tambiba, any Kanomakum Charagasu, Garimung Hapson Bana Traffico, the Hapson Ba, or in Desbin the Labors, a gam that Hadabiba, a mind Torogadi, any Lambisia, but that's been non Kali, Churuk Matikan Tani, Mahi Ochelakani, the Gis said Juice Maitaga, Hangba, Rotolang Torakani.
ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯈꯔ ꯇꯝꯕꯤꯕ ꯃꯊꯧ ꯇꯥꯏ ꯂꯨ ꯅꯥꯟꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯃꯗꯨ ꯅꯠꯇꯕꯗꯨꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯖꯒꯥ ꯖꯒꯥꯁꯤꯡꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯝꯕꯜ ꯕꯖꯥꯔꯅꯦ ꯇꯧꯕꯗ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯁꯦꯡꯗꯣꯛꯄ ꯌꯥꯎꯕꯅꯤ ꯅꯝꯊꯤꯔꯒ ꯄꯨꯝꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯅꯨꯡꯇꯤꯒꯤ ꯗꯦꯂꯤꯒꯤ ꯑꯣꯏꯅ ꯃꯣꯔꯅꯤꯡꯗ ꯑꯃꯨꯛ ꯏꯚꯤꯅꯤꯡꯗ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯑꯒꯗꯤ ꯌꯥꯒꯗꯕ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯒꯤ ꯐꯤꯕꯝꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯅꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯁꯤꯡꯒꯥꯄꯨꯔ ꯑꯣꯜꯂꯅꯤ ꯍꯥꯏꯈꯤꯕꯗꯣ ꯀꯗꯥꯏꯗ ꯑꯣꯟꯗꯣꯏꯅꯣ ꯃꯪꯗ ꯎꯕꯗꯣ ꯄꯉꯥꯡ ꯉꯥꯡꯕꯩ ꯋꯥꯅꯤꯅ ꯍꯥꯏ ꯊꯝꯃꯛꯄ ꯌꯥꯝ ꯐꯖꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯛꯄꯒꯤ ꯁꯤꯟꯅꯤ ꯑꯗꯨꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯍꯟꯁꯤꯡ ꯐꯝꯕ ꯁꯤꯅ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯗꯅ ꯃꯣꯏꯅ ꯗꯥꯏꯂꯣꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯕ ꯀꯩꯅꯣ ꯃꯇꯥꯡꯗꯨꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯁꯩꯔꯦꯡ ꯊꯤꯕꯒꯤ ꯃꯑꯣꯡꯗ ꯇꯥꯔꯦ ꯇꯥꯔꯦ ꯀꯨꯝꯒꯤ ꯅꯣꯡ ꯇꯥꯎꯊꯔꯛꯂꯅꯤ ꯐꯠ ꯇꯥꯍꯧꯗꯤ ꯊꯨꯝꯂꯅꯤ ꯁꯦꯝꯕꯤꯗ꯭ꯔꯕ ꯂꯝꯕꯤ ꯏꯁꯤꯡꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯅꯔꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯩꯔꯦꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯣꯟꯗꯥ ꯑꯃꯅ ꯅꯣꯡ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ प्रꯖꯥꯁꯤꯡꯁꯤꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯀꯃꯥꯏꯅ ꯊꯝꯃꯛꯈ꯭ꯔꯦꯗ ꯉꯁꯥꯏꯗꯨꯅꯤ ꯇꯥꯔꯦ ꯇꯥꯔꯦ ꯀꯨꯝꯒꯤ ꯅꯣꯡ ꯇꯥꯎꯊꯔꯛꯂꯅꯤ ꯐꯠ ꯇꯥꯍꯧꯗꯤ ꯊꯨꯝꯂꯅꯤ ꯁꯦꯝꯕꯤꯗ꯭ꯔꯕ ꯂꯝꯕꯤ ꯏꯁꯤꯡꯅ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯅꯔꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯖꯒꯥ ꯖꯒꯥ ꯈꯔ ꯍꯟꯗꯛ ꯇꯧꯈꯤꯗꯨꯅꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯁꯤꯡꯖꯃꯩꯗ ꯏꯁꯤꯡ ꯀꯥꯏꯗꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨ ꯄꯣꯠꯇꯨꯗ ꯌꯨꯝꯐꯝ ꯃꯌꯥꯝ ꯊꯨꯝꯈꯤꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯂꯝꯕꯤ ꯈꯣꯞꯆꯟꯅꯕ ꯍꯣꯠꯅꯕ ꯀꯔꯤ ꯇꯧꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯊꯥꯛꯇꯣꯛꯑꯀꯥꯟꯗ ꯑꯗꯨꯝꯕ ꯁꯤꯒꯨꯝꯕ ꯅꯣꯡ ꯈꯤꯇꯪ ꯇꯥꯕꯗ ꯑꯩꯈꯣꯏ ꯐ꯭ꯂꯠ ꯊꯣꯛꯏꯁꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯎꯠꯊꯣꯛꯄ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯍꯣꯏ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯂꯣꯏꯔꯦ ꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯇꯦꯂꯤꯐꯣꯟꯗ ꯃꯣꯕꯥꯏꯜꯗ ꯀꯔꯤꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯦꯁꯦꯖ ꯁꯥꯟꯅꯕ ꯑꯗꯨꯝ ꯅꯨꯄꯤꯁꯤꯅ ꯅꯣꯡꯃꯇꯪꯗꯤ ꯃꯁꯤ ꯀꯅꯥꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯁꯤ ꯀꯥꯏꯅ ꯐꯥꯔꯒ ꯂꯥꯛꯄꯗꯨꯅꯤ ꯅꯣꯡꯃ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯊꯣꯡꯖꯤꯟꯗꯒꯤ ꯂꯩꯁꯥꯕꯤꯒ ꯋꯥꯔꯤ ꯁꯥꯕ ꯉꯁꯤꯗꯤ ꯐꯥꯔꯦꯗꯅ ꯑꯅ ꯍꯥꯏꯕꯅꯤ ꯑꯗ ꯑꯃꯁꯤꯅ ꯈꯨꯝꯃꯛꯑꯦ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯂꯩꯁꯥꯕꯤꯒ ꯅꯠꯇꯦ ꯃꯧꯒꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯊꯣꯛꯅꯔꯤꯕ ꯃꯌꯥꯝꯅꯤ ꯃꯧꯒ ꯄꯥꯈꯪꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯒꯤ ꯃꯃꯧ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯄꯥꯈꯪꯒ ꯆꯦꯜꯂꯝꯕ ꯑꯗꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯖꯤꯝ ꯇ꯭ꯔꯦꯅꯔꯒꯤ ꯑꯗꯩ ꯃꯌꯥꯝ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯈꯪꯅꯔꯒ ꯃꯩꯇꯩ ꯁꯥꯕꯒꯤ ꯀꯔꯤꯒꯤ ꯁꯨꯝꯕ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯕ ꯅꯠꯇꯦꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯅꯤ ꯍꯌꯦꯡꯁꯦ ꯄꯥꯁꯄꯣꯔꯠꯀ ꯊꯝꯃꯝꯗꯗꯤ ꯁꯤꯈ꯭ꯔꯀꯥꯟꯗ ꯐꯣꯟ ꯊꯝꯃꯝꯕꯗꯣ ꯃꯆꯥꯗꯨꯅ ꯄꯥꯏꯔ ꯌꯦꯡꯕꯗ ꯐꯔꯛ ꯇꯥꯅꯅꯤ ꯀꯥꯏꯅ ꯐꯥꯒꯤ ꯇꯧꯅꯕ ꯌꯥꯎꯔꯤꯅꯤ ꯁꯨꯝꯕ ꯈꯔꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦꯅ ꯁꯣꯁꯥꯏꯇꯤꯒꯤ ꯊꯣꯛꯏꯕ ꯈꯔ ꯃꯃꯤ ꯇꯥꯕꯗꯨ ꯎꯠꯂꯛꯄ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯗꯨꯝꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯁꯤꯒ ꯌꯥꯝ ꯍꯟꯖꯤꯟꯕ ꯈꯔ ꯌꯥꯎꯏ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯁꯨ ꯈꯔ ꯍꯟꯖꯜꯂꯦ ꯑꯗꯒꯤ ꯅꯥꯔꯣꯟ ꯊꯧꯗꯥꯡꯁꯨ ꯈꯔ ꯍꯟꯖꯜꯂꯦ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔ ꯍꯟꯊꯔꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯌꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤꯌꯦ ꯑꯁꯤꯗ ꯀꯩ ꯌꯥꯎꯒꯦꯗ ꯑꯍꯜ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯗꯦꯕ ꯀꯔꯃ ꯑꯃ ꯆꯠꯂꯨꯔꯒ ꯇꯥꯗ ꯁꯦꯜꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯌꯥꯝꯗ꯭ꯔꯒꯗꯤꯅ ꯁꯦꯜꯁꯦ ꯌꯥꯝ ꯆꯪꯕ ꯑꯗꯨꯅ ꯁꯦꯜꯁꯤꯁꯨ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯆꯪꯕ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯇꯥꯟꯗꯅ ꯀꯥꯟꯅꯗꯕ ꯍꯧꯖꯤꯛꯁꯤꯗ ꯁꯦꯜꯅ ꯅꯨꯡꯉꯥꯏꯕ ꯌꯥꯗꯦ ꯌꯥꯝꯗ꯭ꯔꯗꯤꯅ ꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯇꯨꯏꯁꯗꯦ ꯇꯤꯀꯜ ꯑꯅ ꯇꯨꯏꯁꯗꯦ ꯇꯤꯀꯜꯁꯤꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯃꯣꯏ MLA ꯑꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯀꯩ ꯍꯥꯏꯒꯦꯗ ꯑꯦꯟꯇꯤ ꯄꯥꯔꯇꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯦꯖ ꯕꯤꯀꯝ ꯚꯦꯔꯤ ꯚꯤꯚꯤꯗ ꯃꯁꯤ ꯑꯩꯈꯣꯏ ꯑꯦꯟꯇꯤ ꯄꯥꯔꯇꯤꯒꯤ ꯌꯥꯅꯤꯡꯗꯕ ꯄꯣꯠꯁꯦ ꯃꯌꯥꯝ ꯁꯦꯡꯉꯦ if not for our party unity we could have done something ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯤꯡꯖꯦꯜ ꯃꯊꯧ ꯇꯥꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯋꯥꯕ ꯃꯌꯥꯝ ꯇꯥꯔꯛꯄ ꯇꯥꯏ ꯑꯦꯟꯇꯤ ꯄꯥꯔꯇꯤꯒꯤ ꯑꯗꯨꯝꯕ ꯃꯌꯦꯛ ꯁꯦꯡꯕ ꯈꯔ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯌꯥꯝꯅ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯚ꯭ꯌꯨ ꯑꯃ ꯊꯝꯃꯛꯄꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITETVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ
Diabetes ka loina na hinglibasing tha amagi manungda control toba ngamlei. Urea creatinine wangbasu tha amagi manungda hanthaba ngamlei. Khong hamba nungaitabasu numit manga nigi manungda fahanba ngamlei. Piles saibadi nungsang nabasu chama da chama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu tha amagi manungda normal oiba ngamlei. Fatty liver oibasu tha amagi manungda fagathanba ngamlei. Pumnamak natural oiba hidak makalna layang jabani. Hakchang da sokadaba side effect amata laite. Makata na hidak chabagi mathausu tararoi. Hena kupa parol gidamak ngasimak langsin birau Diabetes Hospital Soibam Laikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank.